ꯊꯛꯄꯗꯤ ꯍꯥꯎꯋꯦꯕ ꯃꯍꯥꯎ ꯀꯩꯅꯣꯒ ꯃꯥꯟꯅꯩ ꯅꯤꯝꯀꯤꯒ Hai ma'am, ngasidi jaga thakna ba pap semge ma'am ado aina ngasise atopa ma semamge toromane bako ado mathangda mung hapjarage pot sigada pot ama yaudre bako leiramdra ba aduna aina se medani se sonna kanda di thamambane ba sonna mung pura lae ado se na kapani khang meda lawre thau se khara di yame ko sum ta tho khara khitang khara hapani se dagi ghi ni se na thumga ado ga se na kala jira do ado yengbina se ma'am ahan bada I meda se nikhoge thum ne se thau se thau to lower su ya bani ko ma'am aina thau ke tanga aduga sinamu gi sinamu mondha badi hen ba aduga thau na di cream law ba hen ba daga gi ke tanga thau ke tanga hap le me ko se ai fajana mix tau giga thau ga se phajana tole aduga dumai sumai matum ta ba yara ko se ko adum foreign se cream law ro ko akoi gi soi law ba adumaina tauna bage aina sum munna totpani aduga ising kitang hairaga tolage aise katang petak tauna ata se meda se tole aduga haji aise ahan bade hapa ya bane bako totpada nungai tena ne aina apumbada hap chala kala jira sa hapa matungda muk phajana muk tole aduga haji ke thau alem se singa ta kupsala thamge aduna thau se ina tai bani mathakta abak ne anjan singa sumaina kupsala thammage aduga age se lemhoba thau siga silem hoba ghi sigana maida muk thitke bako mahi langlap tawna mamangda ina khaja semgi bada doda mathakta taiba dumaina taidoini sidi leme se thau duga ghi duga se lere se phajana mix taw katangi likada mal thau natraga ghi se likada ina thau katangdi hape ma'am aduga maida hapa se maida ni se maida chamas ahum ko hapaga thit lage se chamas ahum ga hapa di ma'am yamna rani oire bako mahi yamna oibo aduna ay asiregi chamas gumba nipan gumba changre se hapsaleba ado se yarani phajana mix si thau ga maida ga gi paste se sem sina kai gina da ma'am akoi gi khaja da su nimki da su akoi gi magi layer sandorok podo adu do sandorok na ba da mating pang na bane ba ko se paste se ma lore adu ai maida khar laure se su lere ready ore ma'am adu ga hojik se ai sem na ba tawrage se su ngahakte rest da pire aga ai gi tang khaibok tawrage sena kopsala thamage aduga atotpa ta se bhag ani thokna khaido bena ma'am amadi tengona upsala thamme nungsi changdana baina aduga ma se phajana mukmunna tole aduga sigi matum sina ko piece mari gumba manga gumba thosu yai manga gumba taru gumba muk thodi akhoi layer do amuk hena sandokane ba ado ai mari khakti matum se mari khak thoe aduga mamangda ju khaja da taw adumaina ata amagi mathakta amai mathakta adum hapaga tanse aidi ta gane pala amai mathakta lonjalindui ne ba ado sumaina aise phaja korok koina sumaina matum mari se thamme aduga ahum ama side ta thamgre aduga sina hanbagi tanse ata se ai tan pak na ko ngaminge pa na ai ta age sisa
ꯐꯖꯅ ꯄꯥꯅ ꯇꯛꯑꯒꯦ ꯄꯥꯔꯤꯉꯩ ꯍꯣꯔꯦꯟꯗꯤ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝ ꯂꯥꯎꯕꯁꯨ ꯍꯦꯟꯒꯅꯤꯀꯣ ꯃꯌꯥꯝ ꯁꯤ ꯁꯥꯊꯤꯅ ꯄꯥꯅ ꯑꯩ ꯇꯛꯑꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯀ ꯃꯆꯥꯒ ꯎꯔꯦ ꯑꯩꯅ ꯄꯥꯅ ꯇꯛꯊꯣꯛꯑꯦ ꯑꯃꯈꯛ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯍꯨꯝꯈꯛ ꯂꯩꯁꯤꯁꯨ ꯁꯨꯃꯥꯏꯅ ꯇꯛꯊꯣꯛꯑꯒꯦ ꯑꯍꯨꯝꯃꯛ ꯂꯣꯏꯅ ꯇꯛꯄ ꯂꯣꯏꯔꯦ ꯃꯌꯥꯝꯁꯦ ꯑꯂꯣꯏꯕꯒꯤꯅꯤ ꯁꯨꯃꯥꯏꯅ ꯄꯥꯕ ꯍꯥꯏꯕꯕꯨ ꯁꯥꯊꯤꯅ ꯄꯥꯔꯦ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯑꯇꯥꯁꯦ ꯇꯟꯁꯦꯀꯣ ꯑꯗꯣ ꯑꯩ ꯀꯩꯅꯣꯁꯤꯗ ꯆꯟꯗꯅꯀꯣ ꯇꯟ ꯇꯛꯅꯕ ꯄꯥꯛꯄꯁꯦ ꯆꯟꯗꯗꯅ ꯑꯩ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯑꯗꯨꯝ ꯇꯛꯑꯦ ꯐꯖꯅꯗꯤ ꯑꯗꯨꯝ ꯑꯐꯕ ꯃꯐꯝꯅꯦꯕꯀꯣ ꯑꯗꯨꯝ ꯇꯩꯊꯣꯛ ꯇꯩꯁꯤꯟ ꯇꯧ ꯂꯩꯕ ꯃꯐꯝꯅꯤꯅ ꯐꯖꯅ ꯁꯦꯡꯅ ꯇꯩꯊꯣꯛꯑꯒ ꯑꯃꯨꯛ ꯑꯩꯅ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯑꯣꯏꯅ ꯅꯨꯡꯉꯥꯏꯔꯅꯤ ꯑꯩꯅ ꯁꯤꯗ ꯑꯣꯏꯅ ꯊꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯉꯁꯥꯏꯒꯤ ꯊꯥꯎꯒ ꯀꯩꯅꯣꯒꯒꯤ ꯄꯦꯁꯇꯣ ꯃꯦꯗꯥꯒ ꯄꯦꯁꯁꯦ ꯑꯩ ꯃꯊꯛꯁꯤꯗ ꯑꯃꯨꯛ ꯇꯩꯔꯒꯦ ꯐꯖꯅ ꯇꯩꯕꯤꯔꯅꯤ ꯑꯗꯨꯒ ꯃꯊꯛꯇ ꯑꯃꯨꯛ ꯁꯤ ꯐꯖꯅ ꯇꯩꯔꯅꯤꯀꯣ ꯑꯃꯨꯛ ꯆꯤꯊꯉꯦ ꯍꯥꯏꯗꯤ ꯃꯐꯝ ꯑꯃꯐꯥꯎ ꯆꯤꯊꯍꯧꯗꯉꯦ ꯐꯖꯅ ꯅꯥꯜꯂꯒ ꯇꯩꯔꯦ ꯕ꯭ꯔꯁꯅꯒ ꯂꯩꯔꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯕ꯭ꯔꯁ ꯂꯩꯔꯗꯤ ꯁꯠ ꯁꯠ ꯂꯥꯎꯅ ꯇꯧꯕ ꯌꯥꯕ ꯑꯩ ꯕ꯭ꯔꯁ ꯑꯃ ꯂꯩꯔꯝꯃꯦ ꯀꯥꯏ ꯃꯥꯡꯈ꯭ꯔꯒꯦ ꯈꯪꯗ꯭ꯔꯦ ꯊꯤ ꯐꯪꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯐꯖꯅ ꯃꯈꯥꯒꯤꯁꯦ ꯇꯩꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯑꯃꯨꯛ ꯑꯩ ꯇꯟ ꯇꯛꯅ ꯂꯩꯕ ꯃꯄꯥꯛꯁꯦ ꯑꯐꯥꯛꯄꯁꯦ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯄꯦꯁꯁꯦ ꯃꯩꯗꯥꯒ ꯊꯥꯎꯒꯒꯤ ꯄꯦꯁꯁꯦ ꯑꯃꯨꯛ ꯇꯩꯔꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯇꯩꯕꯤꯔꯒꯦ ꯑꯃꯨꯛ ꯃꯊꯪ ꯑꯅꯤꯁꯨꯕꯅꯤꯀꯣ ꯑꯃꯨꯛ ꯑꯍꯨꯝꯁꯨꯕꯁꯤꯃꯨꯛ ꯑꯃꯨꯛ ꯇꯟꯁꯦ ꯍꯥꯞꯆꯜꯂꯒꯦ ꯃꯊꯛꯁꯤꯗ ꯁꯨꯃꯥꯏꯅ ꯑꯍꯨꯝꯁꯨꯕ ꯇꯟꯁꯤꯁꯨ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯄꯦꯁꯁꯦ ꯇꯩꯔꯒꯦ ꯁꯨꯃꯥꯏꯅ ꯄꯦꯁꯁꯦ ꯇꯩꯔꯦ ꯑꯃꯨꯛ ꯁꯤ ꯇꯩꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯂꯣꯏꯕꯒꯤ ꯃꯔꯤꯁꯨꯕꯁꯤ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯐꯖꯅ ꯀꯨꯅꯥ ꯀꯖꯧꯅ ꯑꯩ ꯇꯩꯔꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯂꯣꯏꯕꯅꯤ ꯁꯤꯁꯤꯅ ꯑꯂꯣꯏꯕꯁꯤꯁꯨ ꯑꯃꯨꯛ ꯃꯊꯛꯁꯦ ꯊꯥꯖꯤꯜꯂꯒꯦ ꯑꯗꯨꯒ ꯄꯦꯁꯁꯦ ꯇꯩꯔꯒꯦ ꯁꯨꯃꯥꯏꯅ ꯐꯖꯅ ꯇꯩꯕꯤꯔꯒ ꯑꯗꯨꯒ ꯃꯩꯗꯥ ꯑꯁꯤ ꯈꯔ ꯆꯥꯏꯁꯤꯟꯕꯤꯔꯦ ꯃꯃꯥꯡꯗ ꯑꯗꯨꯝ ꯇꯟ ꯑꯃ ꯇꯛꯄ ꯂꯣꯏꯔꯒ ꯄꯦꯁꯁꯦ ꯇꯩꯕ ꯂꯣꯏꯕꯒ ꯃꯩꯗꯥꯁꯦ ꯈꯤꯇꯪ ꯈꯤꯇꯪꯗꯤ ꯆꯥꯏꯔ ꯂꯥꯛꯀꯗꯕꯅꯤ ꯃꯌꯥꯝ ꯑꯩ ꯀꯥꯎꯊꯣꯛꯄ ꯌꯥꯎꯈ꯭ꯔꯦ ꯃꯔꯛꯇ ꯆꯥꯏꯍꯧꯗꯕꯁꯨ ꯌꯥꯎꯔꯦꯕ ꯑꯗꯣ ꯃꯊꯛꯀꯤꯁꯦ ꯆꯥꯏꯔꯦ ꯑꯗꯨꯒ ꯃꯈꯥꯔꯣꯝꯗꯒꯤ ꯑꯩꯅ ꯐꯣꯜ ꯇꯧꯁꯜꯂꯛꯑꯦ ꯑꯩꯈꯣꯏ ꯈꯥꯖꯥ ꯑꯣꯏꯔꯒꯗꯤ ꯔꯥꯎꯟ ꯂꯩꯁꯜꯂꯛꯑꯒ ꯑꯗꯨꯝ ꯀꯛꯑꯒ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯅ ꯑꯃꯨꯛ ꯈꯥꯖꯥꯗꯤ ꯊꯨꯝꯕꯗꯣ ꯅꯠꯇꯕꯒꯤ ꯃꯑꯣꯡꯗ ꯑꯩꯅ ꯁꯤꯁꯦ ꯁ꯭ꯀ꯭ꯋꯦꯔꯒꯨꯝꯕ ꯔꯦꯛꯇꯦꯡꯒꯜꯒꯨꯝꯕ ꯁꯥꯏꯗ ꯁꯦꯞꯇ ꯇꯧꯅꯤꯡꯕꯒꯤꯕꯀꯣ ꯑꯗꯨꯅ ꯃꯈꯥꯔꯣꯝꯗꯒꯤ ꯑꯃꯨꯛ ꯐꯣꯜ ꯇꯧꯁꯜꯂꯛꯑꯦ ꯃꯊꯛꯔꯣꯝꯗꯒꯤ ꯑꯃꯨꯛ ꯐꯣꯜ ꯇꯧꯁꯜꯂꯦ ꯑꯗꯨꯒ ꯑꯗꯨꯝ ꯄꯦꯁꯁꯦ ꯑꯃꯨꯛ ꯇꯩꯔꯒ ꯃꯀꯨꯞꯁꯦ ꯑꯃꯨꯛ ꯍꯥꯞꯄꯒꯀꯣ ꯁꯨꯃꯥꯏꯅ ꯊꯦꯛꯆꯜꯂꯛꯑꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯄꯦꯁꯁꯤꯁꯨ ꯇꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯗꯥ ꯃꯀꯨꯞꯁꯨ ꯑꯃꯨꯛ ꯆꯥꯏꯁꯜꯂꯒꯦ ꯑꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯇꯩꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯃꯨꯛ ꯂꯦꯐ ꯁꯣꯝꯗꯒꯤ ꯑꯃꯨꯛ ꯑꯩ ꯐꯣꯜ ꯇꯧꯁꯜꯂꯦ ꯑꯃꯨꯛ ꯔꯥꯏꯠ ꯁꯣꯝꯗꯒꯤ ꯑꯃꯨꯛ ꯇꯧꯔꯦ ꯑꯗꯨꯒ ꯁꯤ ꯂꯣꯏꯔꯁꯦ ꯍꯣꯔꯦꯟ ꯄꯤꯁ ꯀꯛꯑꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯡꯒꯤꯗꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯀꯨꯞꯅ ꯊꯝꯃꯤꯕ ꯁꯣꯝꯒꯤ ꯇꯦꯡꯀꯣꯠꯇꯒꯤꯁꯦ ꯁꯤꯒꯤ ꯑꯃꯨꯛ ꯁꯦꯝꯃꯒꯦ ꯑꯁꯤꯅ ꯑꯃꯨꯛ ꯈꯥꯔꯤ ꯀꯧꯗꯣꯏꯅꯦꯕꯀꯣ ꯑꯃꯗꯨꯅ ꯈꯥꯖꯥ ꯀꯧꯔꯦ ꯑꯊꯨꯝꯕꯗꯨꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯃꯇꯨꯝꯁꯦ ꯃꯔꯤ ꯊꯣꯛꯑꯦ ꯃꯇꯨꯝ ꯃꯔꯤ ꯃꯉꯥ ꯊꯣꯛꯑꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯃꯔꯤ ꯈꯛꯇꯤ ꯊꯣꯛꯍꯜꯂꯦꯀꯣ ꯃꯦꯝ ꯑꯗꯨꯒ ꯁꯤꯁꯨ ꯍꯧꯖꯤꯛ ꯂꯣꯏꯅ ꯇꯛꯊꯣꯛꯑꯒꯦ ꯑꯍꯨꯝ ꯃꯔꯤꯃꯛ ꯑꯩ ꯇꯟꯁꯦ ꯇꯛꯑꯦ ꯑꯗꯨꯒ ꯑꯍꯥꯟꯕꯒꯤꯁꯨ ꯄꯦꯁꯁꯦ ꯁꯨꯃꯥꯏꯅ ꯇꯩꯔꯦ ꯃꯃꯥꯡꯗ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯃꯨꯛ ꯇꯧꯔꯒꯦ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯅ ꯃꯩꯗꯥꯁꯦ ꯈꯔ ꯆꯥꯏꯔꯦ ꯄꯦꯁꯁꯦ ꯇꯩꯕ ꯂꯣꯏꯔꯒ ꯃꯩꯗꯥꯒ ꯊꯥꯎꯒꯒꯤ ꯄꯦꯁꯁꯦ ꯇꯩ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯀꯨꯞꯁꯦ ꯈꯔ ꯆꯥꯏꯔꯦ ꯑꯃꯨꯛ ꯂꯣꯟꯁꯟꯅ ꯃꯃꯥꯡꯗ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯔꯦ ꯀꯣꯟꯅꯈ꯭ꯔꯦ ꯑꯩꯒꯤ ꯀꯩꯅꯣꯁꯤꯁꯨ ꯄꯦꯁꯁꯤꯁꯨ ꯁꯦ ꯐꯖꯅ ꯁꯤꯁꯨ ꯑꯅꯤ ꯉꯁꯥꯏ ꯀꯞ ꯑꯅꯤꯗꯨꯅ ꯁꯨꯃꯥꯏꯅ ꯑꯅꯤꯈꯛꯇꯤ ꯊꯣꯛꯑꯦꯀꯣ ꯃꯈꯥꯔꯣꯝꯗꯩ ꯑꯃꯨꯛ ꯐꯣꯜ ꯇꯧꯔꯦ ꯑꯃꯨꯛ ꯃꯥꯏ ꯄꯦꯁꯁꯦ ꯌꯥꯎꯗ꯭ꯔꯦ ꯈꯤꯇꯪ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯑꯣꯛꯅꯕ ꯁꯨꯝ ꯑꯩ ꯅꯥꯟꯁꯤꯜꯂꯕ ꯑꯃꯨꯛ ꯃꯊꯛꯂꯣꯝꯗ ꯃꯀꯨꯞꯁꯦ ꯈꯔ ꯆꯥꯏꯔꯦ ꯑꯃꯨꯛ ꯃꯊꯛꯂꯣꯝꯗꯒꯤ ꯑꯃꯨꯛ ꯐꯣꯜ ꯇꯧꯁꯜꯂꯛꯑꯒꯦ ꯁꯦ ꯃꯃꯥꯡꯗ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯦꯀꯣ ꯌꯥꯝ ꯐꯖꯅ ꯁꯦꯝꯈ꯭ꯔꯦ ꯑꯩꯒꯤ ꯄꯦꯁꯁꯦ ꯌꯥꯔꯦ ꯃꯊꯛꯁꯤꯗ ꯇꯩꯔꯒ ꯑꯃꯨꯛ ꯇꯩꯗꯁꯨ ꯑꯗꯨꯝ ꯌꯥꯔꯅꯤ ꯃꯀꯨꯞ ꯈꯛꯇꯪ ꯆꯥꯏꯁꯜꯂꯒ ꯑꯃꯨꯛ ꯔꯥꯏꯠ ꯁꯣꯝꯗꯒꯤ ꯑꯃꯨꯛ ꯂꯦꯐ ꯁꯣꯝꯗꯒꯤ ꯑꯃꯨꯛ ꯐꯣꯜ ꯇꯧꯁꯜꯂꯒꯦ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯚꯦꯟꯒ ꯂꯩꯔꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯁꯨꯃꯥꯏꯅ ꯄꯤꯁ ꯑꯅꯤꯈꯛ ꯊꯣꯛꯑꯦ ꯁꯨꯃꯥꯏꯅ ꯀꯣ ꯉꯁꯥꯏ ꯃꯃꯥꯡꯗꯩ ꯇꯧꯕꯁꯤꯅ ꯈꯤꯇꯪ ꯅꯨꯡꯁꯤꯠ ꯆꯪꯉꯦ ꯑꯍꯥꯟꯕ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯨꯞꯁꯜꯂ ꯊꯝꯃꯒꯁꯨ ꯀꯣ
ꯃꯨꯟꯊꯗ꯭ꯔꯦꯕ ꯑꯗꯨꯅ ꯁꯤ ꯍꯥꯟꯅ ꯇꯛꯑꯒ ꯃꯊꯛꯀ ꯃꯈꯥꯒ ꯇꯧꯅ ꯁꯨꯃꯥꯏꯅ ꯇꯛꯑꯒꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯛꯄꯁꯤꯅ ꯉꯁꯥꯏꯒꯤ ꯘꯤ ꯀꯩꯀꯩꯗꯨꯁꯨ ꯂꯣꯏꯅ ꯁꯟꯗꯣꯛꯑꯅꯦꯕ ꯇꯝ ꯇꯝ ꯇꯧꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯛꯊꯣꯛꯑꯦ ꯃꯌꯥꯝ ꯑꯗꯨꯒ ꯆꯥꯀꯨꯅ ꯑꯩꯒꯤ ꯁꯦꯞꯇꯣ ꯖꯍꯥ ꯑꯩꯅ ꯑꯄꯥꯝꯕ ꯔꯦꯛꯇꯦꯡꯒꯜ ꯁꯦꯞ ꯑꯣꯏ ꯌꯥꯔꯦ ꯁ꯭ꯀ꯭ꯋꯦꯔ ꯁꯦꯞ ꯑꯣꯏꯁꯨ ꯌꯥꯔꯦ ꯖꯍꯥ ꯃꯑꯣꯡꯗꯀꯣ ꯑꯩ ꯁꯨꯝ ꯔꯦꯛꯇꯦꯡꯒꯜ ꯁꯦꯞ ꯃꯑꯣꯡꯁꯨ ꯁꯨꯝ ꯇꯧꯔꯦ ꯁꯦꯞꯁꯦ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯇꯧꯔꯦ ꯁꯨꯝ ꯄꯪꯀꯛꯇ ꯀꯛꯁꯜꯂꯦ ꯁꯥꯕꯅꯦ ꯃꯌꯥꯝ ꯑꯩꯁꯦ ꯂꯣꯏꯅꯕ ꯍꯥꯏꯅꯀꯣ ꯁꯨꯃꯥꯏꯅ ꯀꯛꯑꯦ ꯂꯣꯏꯅ ꯑꯗꯨꯒ ꯊꯥꯎ ꯁꯥꯍꯟꯈꯔꯦ ꯑꯩ ꯁꯣꯝꯗ ꯁꯨꯃꯥꯏꯅ ꯀꯛꯊꯣꯛꯑꯦ ꯈꯤꯇꯪ ꯄꯥꯔꯞ ꯇꯧꯔꯒ ꯔꯦꯛꯇꯦꯡꯒꯜ ꯁꯦꯞꯇꯒ ꯑꯣꯏꯔꯗꯤ ꯁꯦꯞꯇ ꯑꯣꯏꯔꯗꯤ ꯐꯒꯗꯕꯅꯦ ꯑꯗꯨ ꯈꯔꯁꯨ ꯔꯦꯛꯇꯦꯡꯒꯜ ꯃꯑꯣꯡꯗꯁꯨ ꯌꯥꯎꯔꯦ ꯁ꯭ꯀ꯭ꯋꯦꯔꯗꯁꯨ ꯌꯥꯎꯔꯦ ꯁꯨꯃꯥꯏꯅ ꯊꯥꯅꯀꯣ ꯌꯥꯝꯅꯁꯨ ꯄꯥꯕ ꯅꯠꯇ꯭ꯔꯦ ꯈꯔ ꯁꯨꯃꯥꯏꯅ ꯊꯥꯕꯁꯨ ꯅꯠꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯐ꯭ꯔꯥꯏ ꯇꯧꯊꯣꯛꯑꯒꯦ ꯊꯥꯎꯁꯨ ꯁꯥꯔꯦ ꯊꯥꯎ ꯌꯥꯝꯅ ꯀꯟꯅꯗꯤ ꯁꯥꯍꯟꯗꯦꯕꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡ ꯃꯨꯜꯍꯧꯗ꯭ꯔꯒ ꯃꯊꯛꯇ ꯀꯥꯔꯒ ꯕꯣꯔ ꯂꯥꯎꯔꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯔꯨꯁꯦ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯗꯤꯁꯇꯔꯕ ꯇꯧꯔꯦꯕ ꯑꯗ ꯁꯨꯃꯥꯏꯅ ꯑꯩꯅ ꯇꯥꯎꯊꯣꯛꯑꯦ ꯀꯟꯅꯗꯤ ꯇꯞꯅ ꯇꯞꯅ ꯑꯣꯜꯂꯦ ꯅꯠꯇ꯭ꯔꯗꯤ ꯃꯥꯏ ꯂꯦꯌꯔꯗꯣ ꯑꯃꯨꯛ ꯅꯥꯟꯊꯣꯛꯈ꯭ꯔꯅꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯩꯁꯦ ꯌꯥꯝ ꯀꯜꯍꯟꯗꯦꯀꯣ ꯃꯤꯗꯤꯌꯝꯗ ꯊꯝꯃꯒ ꯇꯞꯅ ꯃꯁꯥꯒꯤ ꯑꯗꯨꯝ ꯃꯨꯟꯓꯜꯂꯛꯑꯦ ꯁꯨꯃꯥꯏꯅꯁꯦ ꯑꯩ ꯁꯥꯊꯤꯅ ꯍꯥꯎꯋꯤ ꯆꯥꯒ ꯊꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯗꯨꯝ ꯈꯜꯂꯝꯕꯁꯨ ꯑꯩ ꯊꯥꯎꯗ ꯁꯨꯝ ꯆꯥꯅꯔꯦꯅ ꯃꯌꯥꯝ ꯃꯄꯥꯟꯗꯩ ꯂꯩꯔꯨꯁꯨ ꯁꯨꯝ ꯆꯞ ꯃꯥꯟꯅ ꯃꯥꯜꯂꯦꯅ ꯈꯜꯂꯤ ꯕꯤꯁꯀꯤꯠꯇꯨꯁꯨ ꯁꯨꯝ ꯃꯩꯗꯥꯅꯤꯀꯣ ꯑꯗꯨꯝ ꯈꯔ ꯌꯨꯝꯗ ꯍꯧꯕꯁꯤꯅꯈꯔ ꯐ ꯃꯥꯜꯂꯦꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯌꯥꯝꯗꯁꯨ ꯁꯤꯌꯔ ꯇꯧꯕ ꯉꯝꯃꯦ ꯑꯩꯁꯨ ꯈꯪꯖꯕꯗꯣꯀꯣ ꯃꯌꯥꯝꯗ ꯑꯗꯨꯅ ꯇꯧꯕꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯒꯤꯁꯦ ꯑꯍꯥꯟꯕꯒꯤꯁꯦ ꯃꯨꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯊꯥꯗꯔꯒꯦ ꯊꯥꯎꯁꯦ ꯇꯞꯍꯜꯂꯤꯅꯦꯀꯣ ꯃꯌꯥꯝ ꯌꯥꯝꯅ ꯑꯁꯥꯕ ꯅꯠꯇꯦꯕ ꯑꯩꯒꯤ ꯐꯥꯁꯠ ꯑꯣꯏꯍꯟꯕꯒꯤꯅꯤ ꯌꯥꯝ ꯀꯩꯅꯣ ꯑꯣꯏꯔꯅꯦꯅ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯁꯨ ꯑꯩ ꯁꯨꯃꯥꯏꯅ ꯇꯛꯊꯣꯛꯑꯦ ꯑꯗꯨꯒ ꯑꯃꯁꯦ ꯇꯥꯎꯔꯤꯉꯩꯗꯀꯣ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯇꯛꯑꯦ ꯁꯤꯁꯨ ꯇꯥꯎꯔꯤꯁꯤꯗ ꯁꯨꯃꯥꯏꯅ ꯄꯤꯁ ꯁꯦꯝꯗꯣꯛꯑꯦ ꯁꯤꯁꯨ ꯀꯛꯑꯦ ꯑꯩꯅ ꯑꯗꯨꯒ ꯃꯁꯥꯒꯤ ꯇꯞꯅ ꯃꯨꯟꯖꯕꯅ ꯐꯩ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯗꯤ ꯌꯥꯝꯅ ꯃꯩꯁꯦ ꯀꯜꯍꯟꯕ ꯇꯥꯔꯒꯗꯤ ꯃꯅꯨꯡ ꯑꯩꯈꯣꯏ ꯐꯣꯁ ꯂꯥꯎꯅꯦꯕ ꯑꯁꯤ ꯁꯨꯝ ꯀꯨꯏꯉꯦ ꯆꯥꯅꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯐꯅ ꯀꯨꯏꯅ ꯑꯗꯣ ꯑꯩꯒꯤꯗꯤ ꯁꯨꯝ ꯆꯥꯒ ꯑꯌꯨꯛꯀꯤ 3-4 ꯁꯟꯗꯥꯒꯤ ꯑꯃꯨꯛ 3-4 ꯆꯥꯕ ꯑꯉꯥꯡꯁꯤꯁꯨ ꯁꯨꯝ ꯆꯥꯕꯅꯤꯅꯅꯦ ꯑꯗꯨꯝ ꯊꯨꯅ ꯂꯣꯏꯒꯦꯕꯀꯣ ꯁꯨꯃꯥꯏꯅ ꯌꯨꯝꯗ ꯁꯦꯝꯃꯁꯨꯅꯦ ꯑꯗꯣ ꯁꯤ ꯂꯣꯏꯔꯦ ꯑꯩꯒꯤꯁꯦ ꯄꯨꯔꯥ ꯑꯁꯦ ꯑꯩꯅ ꯊꯥꯎꯗ ꯇꯥꯎꯏꯁꯦ ꯃꯌꯥꯝ ꯑꯣꯚꯦꯟ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯗ ꯍꯥꯏꯒꯠꯂꯝꯃꯒ ꯑꯩ ꯂꯦꯞꯈ꯭ꯔꯦ ꯑꯣꯚꯦꯟ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯑꯁ ꯀꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯊꯥꯎ ꯌꯥꯎꯗꯕꯤꯗꯀꯣ ꯑꯗꯨꯝ ꯊꯝꯈ꯭ꯔꯗꯤ ꯈꯤꯇꯪ ꯇꯩꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯇꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯇꯥꯎꯗ꯭ꯔꯤ ꯃꯃꯥꯡꯗ ꯑꯗꯣ ꯑꯣꯚꯦꯟꯗ ꯊꯝꯃꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯑꯩꯁꯨ ꯂꯩꯒꯦ ꯈꯜꯂ ꯑꯗꯨꯝ ꯂꯩꯔꯦ ꯑꯗ ꯁꯦ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯈꯥꯔꯤꯁꯦ ꯑꯗꯨꯁꯦ ꯑꯃꯈꯛ ꯑꯩ ꯊꯨꯒꯥꯏ ꯌꯦꯡꯍꯜꯂꯛꯀꯦ ꯃꯦꯝ ꯑꯁꯦ ꯐꯅ ꯀꯨꯏꯅꯕꯨ ꯁꯨꯝ ꯀꯔꯝ ꯂꯥꯎ ꯂꯩꯗ꯭ꯔꯣꯕꯅꯤ ꯃꯦꯝ ꯑꯗꯨꯝ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤ ꯍꯥꯞꯈ꯭ꯔꯒꯗꯤ ꯑꯃꯨꯛ ꯈꯖꯥ ꯑꯣꯟꯈꯔꯦ ꯀꯣ ꯑꯗꯨꯁꯦ ꯍꯧꯖꯤꯛ ꯑꯩꯒ ꯃꯄꯥꯒꯁꯦ ꯆꯥ ꯊꯛꯀꯦ ꯍꯥꯏꯅ ꯄ꯭ꯂꯦꯠꯇ ꯈꯔ ꯈꯥꯏꯗꯣꯛꯄꯅꯤ ꯆꯥꯁꯨ ꯂꯣꯏꯔꯦ ꯆꯥꯒ ꯊꯛꯄꯗꯤ ꯁꯥꯊꯤꯅ ꯍꯥꯎꯔꯤ ꯃꯦꯝ ꯑꯗꯣ ꯁꯥꯗꯤ ꯁꯥꯔꯁꯨ ꯆꯥ ꯊꯛꯅꯤꯡꯕꯅꯤꯅ ꯑꯗꯨꯝ ꯊꯛꯑꯅꯤ ꯇꯦꯁ ꯇꯧꯔꯒꯦ ꯑꯩꯒ ꯃꯄꯥꯒ ꯆꯥꯁꯤꯁꯨ ꯍꯥꯎꯒꯗꯕ ꯃꯑꯣꯡꯗꯤ ꯃꯥꯜꯂꯦ ꯌꯥꯝꯅ ꯆꯥꯁꯨ ꯂꯣꯏꯔꯕꯅꯤꯅ ꯁꯟꯗꯥꯒꯤ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯆꯥ ꯑꯃꯐꯥꯎ ꯊꯛꯇꯕꯅꯦꯕ ꯉꯁꯤꯗꯤ ꯄꯤꯊꯛꯑꯒꯦ ꯁꯤꯒ ꯆꯥꯅꯕꯒꯤ ꯆꯥ ꯂꯩꯔꯤꯁꯤ ꯆꯥꯒꯦꯗ ꯌꯥꯝꯅꯗꯤ ꯆꯥꯗꯕꯅꯦꯕꯀꯣ ꯑꯗꯨꯝ ꯑꯩꯅ ꯕꯖꯥꯔꯗꯒꯤ ꯑꯗꯨꯝ ꯂꯩꯔꯒꯗꯤ ꯁꯨꯝ ꯆꯥꯕ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯊꯨꯝꯃꯒꯅ ꯈꯥꯖꯥ ꯍꯥꯏꯔꯦ ꯄꯞꯇꯤ ꯀꯧꯗꯦꯕꯀꯣ ꯄꯞ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯅꯨꯡꯗ ꯄꯣꯠꯇꯨ ꯌꯥꯎꯕꯗꯣ ꯄꯦꯇꯤꯁꯀꯨꯝꯕꯗꯣ ꯃꯅꯨꯡꯗ ꯄꯣꯠꯇꯨ ꯌꯥꯎꯈ꯭ꯔꯗꯤ ꯃꯅꯨꯡꯗ ꯄꯣꯠꯇꯣ ꯌꯥꯎꯔꯗꯤ ꯍꯥꯏꯗꯤ ꯑꯂꯨ ꯉꯧꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯖꯤ ꯉꯧꯕꯒꯨꯝꯕꯗꯣ ꯍꯥꯞꯈ꯭ꯔꯗꯤ ꯄꯦꯇꯤꯁ ꯄꯣꯞ ꯍꯥꯏꯈ꯭ꯔꯦ ꯑꯁꯤꯅ ꯑꯃꯨꯛ ꯑꯊꯨꯝꯕꯗꯣ ꯑꯣꯏꯔꯒꯅ ꯃꯃꯥꯡꯗ ꯑꯩꯅ ꯁꯥꯈꯤꯕꯗꯨꯅ ꯈꯥꯖꯥ ꯀꯧꯔꯦ ꯁꯤꯅ ꯈꯥꯔꯤ ꯀꯧꯅꯩꯌꯦꯕ ꯂꯣꯛꯗꯥꯎꯟꯗ ꯌꯥꯝ ꯁꯥꯈꯤꯕ ꯑꯩꯈꯣꯏꯗꯤ ꯃꯥꯏꯛꯀ ꯂꯩꯇꯕꯅ ꯃꯈꯣꯟꯒꯁꯦ ꯇꯥꯔꯔꯣꯏ ꯆꯥꯕ ꯊꯛꯄꯗꯤ ꯍꯥꯎꯋꯦꯕ ꯃꯍꯥꯎ ꯀꯩꯅꯣꯒ ꯃꯥꯟꯅꯩ ꯅꯤꯝꯀꯤꯒ ꯑꯃꯠꯇꯅꯦ ꯅꯤꯝꯀꯤꯒꯨꯝꯕ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯇꯅꯤ ꯁꯤꯗ ꯀꯩꯅꯣ ꯑꯣꯟꯊꯣꯛꯈꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯇꯅꯦꯕ ꯈꯨꯗꯤꯡ ꯁꯦꯞ ꯃꯑꯣꯡꯗꯣ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯃꯃꯤꯡ ꯑꯣꯟꯊꯣꯛꯈ꯭ꯔꯦ 이 ꯋꯥꯔꯤꯗ ꯉꯥꯡ ꯄꯥꯎ ꯊꯛꯄꯒꯤ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯊꯨꯝ ꯈꯤꯇꯪ ꯍꯦꯜꯂꯝꯃꯒꯗꯤ ꯍꯥꯎꯒꯗꯕꯅꯤ ꯑꯩ ꯅꯤꯝꯀꯤꯗꯤ ꯄꯥꯝꯃꯦꯕ ꯌꯥꯝ ꯆꯥꯏ
thùng của tang yao rồi đó mình chỉ màn cái này thì lại là cái tang lip là đi hạp này bạn hào mà màu vui không giảm bác xài này Chakunda semba jangan buat ama, orang pun ama. Ini mah itu dia lah pada buat tu tapi boleh buat kira-kira. Kira bayi na, kira bayi na. Kau beri kuih aja semba na, acap pun nama mulai kira na. Mai din sulban mana? Ini macam apa nama? Aku dia घी मार्केट फंगुदी घी हापन देबा दुम थाउन द तौबनिना हेने क्रेम क्रेम लाउबा हेलेबा अदुगा अखोई घी केतन हापैना असिना मम अखोई क्रेम क्रेम लाउबा मगा सोय सोय लाउबा खतबा सोय सोय लाउबा मगा दो क्रेम क्रेम लाउबा जिसिना मखोई जुमदा सिमजराबिना मम मोन्दाबा सोय सोय लाउबा म यावा इना kana hi kai nang ama ni thai jai lu chai nang ja jara ai di hầu đi nghe là cũng sẽ thành cái mang nó xuống luôn xa số hầu nó luôn xa là số trả thì đúng phạm này là thế rồi là rồi là em chân giờ rồi nên là cô bạn đi cái một bằng tàu này mới đi ăn hai buổi sáng mình đã yêu thích tàu chạy này khăn lên rồi xuống xa với khăn là cái tan lên rồi đi nó cũng chân giờ đang làm chuyện đấy anh thùng thắng rồi là cái một cha ba hay cho quay về con đã rồi đi ấy nương hàng thì xuống ngàn mấy nó già mà đây nương hàng người thay là đi coi cái nó tôi bảo cái ấy mình rất anh bây phải là của bà rồi tên hay là xả về thì đẹp đó anh cái mobile xuống mà xả đây cái video tàu đây là bên này nè sẽ battery rồi để tâm tàu này tôi là mà video xuống mà thang cái nó xem cái video đó mới听 bye bye